NGARANG IKHANG-HOUDANA MAPAN LEIBAK AMADA PARTY के LIAISON OFFICER OINA THOUDANG PURIBA LEFTINENT KANGABAM IDOM ATOPPA MING SANTOSH ATOPPA MING MAUNG ना LEIKHIDABADA PAMBEI LUCHIंgbA UNLF AMASUNG MASIGI LAANMEE SHANGLUP Manipur People's Army MP ना Thamoi Shokna Awaba Phongdokpaga Loinana Yawol की Ikai-Khumnaba Utlakli लालहौलुब असिगी मीडिया कोऑर्डिनेटर चराइरोंग थोक्सोम न खुजेक पिदुना थादोरकपा चेरोल अमन हाई नुंगसिखिबा लेफ्टिनेंट इडोम नुमित खरनिगी ममांगदगे मणिपुर की मपानदा लैबा पार्टी की बेस अमगी मनाक नकपा हॉस्पिटल अमदा लायेंगदुना लेरखिबनी अनाबगी फिबम हेंजिलकपदगे अतोप्पा हॉस्पिटल अमदा पुनबा थौरांग तौरिंगै ngarang ahing nongyai pung 12 minute 30 rom tabda laikannaba ngamdana laikhidabani itaw idom naha oina mafurup amade maraibak pundungsi jaba haurakhiba misak amane yumda leiringai matamdagi hauna party ki thabak thoramda saruk yaduna lakhi kumja listing ani ahumda mahak party yaunaba training center da thunglakhi madugi matung kumja listing ani marige February dagi April fauba pangthokhiba MPA ke 18 suba batch ke BMT da mai paktuna MPA ke achangba lanmi ama oikhe MPA ama oibage training loiraba matung kumja listing ani marige September dagi November fauba tongan ba commander singhi makhada Churachandpur Barak Tamenglong da tha khara leiduna lanmi ama oibage thodang lokhi kumja listing ani taruk ke July thada Chani Nifunithoi Suba Battalion, Kumza listing ani Taret ke February Thada, Chani Manipur Hundoi Suba Battalion, Kumza listing ani Nipan ke February Thada, General Headquarters da, Lanmi ki Thabak Purami. Kumza listing ani Kunmathoida, Lanmi Shanglup na, Manipur ki Mapanda Laiba Base Amada, Khanaba Thabak Amakidamak, Liaison Officer Oina Thabak Sinaduna Lerakibani. Party Masung Lanmi Shanglup da, Lieutenant Idom na Kathokpa Amaga Loinana. Matam sangna leibak kidamak thabak tawrakhiba aduda meeting thamlaga kumja listing ani taramanga gi February 8 da General Headquarters da Sergeant kumja listing ani tarateret ki February 8 da Sergeant Major Famthol kumja listing ani kun ge February 8 da MSc na Second Lieutenant amasung kumja listing ani kunma thoi ge February 8 da Lieutenant Famthol piki Lieutenant KANGABAM IDOM Kumza listing amaga chamapan marifuni ke March tang kulhumdoida more Ward number 8 da leiba LEIKHIDABADA KANGABAM Ranjan amasung LEIKHIDABADA Taruni anigi macha marigi manungda iton ba mapari oina fangjaki Lieutenant KANGABAM idom ningtam lanmi ama oina thaksi khasi fazaba mathauda pukning lupa party na sinaba thodang ama hektamak launaba hotnabada chokthaba naidaba masagi wakhalna thabak tawba ngamba MPA gi officer amani Nungshikiba Lieutenant Idom na LEIKHIDABADA mahakki loinabi amate chahi nauriba macha ahum thamlami mahak na LEIKHIDABADA imung manung amasung maruk mapang khudingmakna nanghauriba awamai shada lalholuk asina Thamoi Shokna saruk yari Nungshikiba athauba asigi hakchang polangna malem imagi leishada ingna chikna yata duna wesya lamdam asida ningtambagi mairi oina nganduna leihauba oirashanu haina cherolasina makhatari